How created the universe? Malayam karam na oirakhi. Video sigi source Ibn Kasir rahmatullah alayhi ki fauraba lairik al bidaya wan nihaya. Haibaduni video sida aikoi gi taibang pan universe numit thaja thon michak ising nongsit karam na semki masigi mangda kari leirammi asina chingba ningsing jagani. Aigi channel asida adom na karigam ahan baleng birak pataragadi channel asib subscribe tabiyo basung chawkhat pada mating tabiyo asi haijari. Allah haibase mahakaduni mana asman singbu amasung jaminbu amasung masigi marakta lairiba numit thaja planets thon michak sing ching laikangla nong nong sit samna hairabada pot khibikpu numit taruk ni de semkriba mahakni Allah. Allah na haibiri mahak na pot khibikpu semi pumnumakpu fazana khangi amasung pot khibik mage khuttani. Allah na surah hadid ki mari number ayat ta ningsingli mahakni mana asman singbu amisung jaminbu numit taruk ni da semkriba adudagi aras telengsin biki mahak ningthijana khangi adugumba pot jamin da kumliba amasung masidagi thokliba asman dagi makha da tarakliba sing amasung asman da karakliba sing amasung nakhoina leiba mafam khibikta Allah nakhoigi maraktani. Allah na nakhoigi amal sing yengli asumna Allah na surah Hud ki ayat number 3 taning singli amasung Allah adugumba jatni mahak na asman singbu amandi zamin bu numit taruk ni da semkriba aduga magi aras ising dalairammi Imam Ahmad bin Hanbal rahmatullah alayhi na Abu Razin ukaili dagi bayan tawri madudi mahak na haiki He Allah ki Rasul sallallahu alaihi wasallam asman sing amadi jamin sem dringai mangda aikhogi parwardigar kadai de leirambage ibungona haiki leichil nong phai gi taibangda adugi mathakta kaisu leiramde amasung makhadasu kaisu leiramde adugi matungda mahakna isingi mathakta magi aras semki masini universe sembagi ahuba Imam Ahmad Imam Tirmizi Abu Dawud amasung atop muhaddis singna Sayyidina Ubadah bin Samit radhiyallahu ta'ala anhu dagi riwayat amat thamli mana hai aina Rasul Karim sallallahu alaihi wasallam na hai batahawi madudi chingnadana Allah na ahan badak kalambu semi amasung hukum tawi iyu adudagi khudakta iba hauki kalamna amasung kayamat phawba oirakadaba pot khibik ki matangdi iki punumak ado Allah gi ilimni amasung Allah gi hukum matungina kalamna lauhe mahfuzta isinki. Imam Muslim rahmatullah alaihi na Sayyidina Abdullah Amr bin As ki riwayat ama bayan tawri madu universe ki ahan bapot sembagi matang dani aduga afawbo ulama singi raisu asimakni Abdullah Amr bin As na bayan tawri Ibungo Rasul sallallahu alaihi wasallam na haiba aina tajahawi madudi Allah na asmana masung zamin semdringai gi Jahili sing yang kay mangda pot kibiki takdir sing iki amasung matamaduda Allah gi aras ising mathakta leirami hadis si mubarak asidagi khangi ahan bada ising amadi adugi mathakta aras pu hana semi aduga kalam semi aduga takdir i adudagi asman zamin semlaki hadis ama mangda panjaki bata kalam na ahan ba semi haibagi arthadi dunia ki pot singi marakta khwaidagi ahan ba kalamni haibani masigi prupta Bukhari Sharif tagi hadis amalai madudi asumni Yamandagi nupamana ibungo gi nakta laklaga hai ibungo nangi nakta din gi gyan amadi universe ki ahan ba sem ki ba gi matang da hangjagi lakchabani pot khibi ki mangda kari leirambage mahakna paukhumbi ki Rasulullah sallallahu alaihi wasallam na Allah leirammi atay karisu leiramde magi aras ising thakta leirammi adugi matungda mahakna lauhe mahfuz ta pot khibiki matangdi iki adugi matungda asman zimin semi haibadi ahan bada isingi mathakta arasai adudagi kalam semi aduga takdir ihalli ulama singi motni kalam sembaloi baga lauhe mahfuz sembani adugi matungda asman amasung samingi marakta leiriba potsing matang ohelaki asman amasung zamin gi da leiriba potsing matang
oirakpa chronology gi matangda Imam Muslim rahmatullah alaihi na Abu Hurairah radhiyallahu ta'ala anhu gi hadis ama bayan tawri mahak na hai ibngo Rasul sallallahu alaihi wasallam na aigi khut pairaga hai Allah na nomaijing da leibak semi ninthukaw numita zamin da chingsing phitawi semi leibak pokpa numita awa ana yeksing punmak asi semi yum sagai su numita nur semi sagol sen numita leimai da makhong mari palba sa sing sandoi semi irai numit ki aroi basar dagi maghrib ki marakta Adam alayhis salam semi Allah na farishta sing hana semi adugi matungda aroi bada insan miyoi badi jannat semani aduga Allah na ahan bada farista adugi matungda jinnat amasung aroi bada insan miyoi badi jannat semani aduga dunia se miyoi bagi leifam natte kharani gini formation of the universe ki matangda science na theory of big bang gi wapam padli masigi theory asigi matung inna universe asi nomo gi expand oiri asini Maulana Tariq Jamil amadi Safiullah Quraish animak na pudokpa mahak kanano haiba larik aduda universe karamna Allah na oihalakhi haiba gi matangda wari ama piri madu big bang theory matni big bang ki theory ga chap hek manai Allah na magi kudrat na makhala magi nunga ma oihallaga maduda magi kudrat ki mitni yang silli madudagi nunga do Allah bu kibadagi nikki amasung pokai rakki amasung madudagi ising kapthoraki ising sing maikei chira naidana chenki Allah bu kiduna amasung chenki haujiksu chelibasini Allah na hena khange ai viewers sing da haje gadaba ama ai na description da aikogi ai gi blog ki address ama pijari bani maduda assessing aikogi students sing na from every class kibiki students sing na mathau taba assessing mauda phangbigani mauda chalaga visit tawirga apambe assessing browse to biagani sijin na biagani channel asibu subscribe to ba amukka kaubiganu masi mahajaraga mathangi video yoraktri foba bidai nijeri Allah hafiz punamak Allah na nungai yai puna thambi boy sunu aibusu